Tengnoupal District mapham amada Meitei naha tarahumdoi houkhiba tang marida hatkiba thoudok aduga mari leinana Manipur Government Chayol anigi Manungda report ama pikhatlaknaba National Human Rights Commission Nhrc na notice tharakkhre hiramasagi Matangda press na phangba paw man hai Tengnoupal District manungchan na leiba Laithau khulda thoukhiba nongmai kapnabagi thoudok amada mioi tarahumdoi leikhidaba aduga mari leinana Nhrc na media report tagi suamoto cognizance ama laukhatle hiramasiga mari leinana media da phonglakhiba report adu commission na kupna yengsille karigumba media gi report aduna achumbu eramnabadi thoudok adu human rights khongaung nabagi hakchinba issue oibaga loinana akanba miyeng changbagi tangai phadaba lei thoudok adugi matangda tharakkhre media gi report singda law enforcing agencies singi thabakta ahoba lekhi haibigi khudam phangi loinana law and order gi phibam ngak senaba security force ki awat pa lekhi haibasi khangba ngami oirakliba phibam asina maram oiraga Manipur ki chief secretary amasung director general of police ta akupa marol yawbo report ama Chayol anigi manungda tharaknaba Nhrc na notice adu thakhibani thoudok aduga mari leinana police ta register tawkhiba FIR amadi state government na laukhatliba khongthang singi report aduda mayak sengna pangadabani thoudok adugi matang Nhrc na Makata na observe tawbada miyoi tarahumdoina leikhidriba mapham adu megi tang ahumdagi haurakhiba irang adugi chaitheng phangba mapham natabana chection ningai oi thokliba irang asna maram oiraga Manipur gi miyam adugi matik awaz chaitheng nanglibani miyoibagi punsi amasung lanthum kanbagi mathakta furup masal gi marakta nungsi chanaba amadi tangdu laitaba phibam purakpa highway state government ki mathauni haina paus na makhatarakli Amaramda Housing Manipur Thokliba Irang Asiga Mari Leinana Human Rights Khongaung Nabagi Matangda Lanai Mioi Amadi NGO Singna Nhrc da complaint Kayamarum Thangalakhiba Leire Complaint Singadugi Matangda Mamang Tha November Gitang Tarat Commissioners gi full bands ama Guwahati da Phamduna Khanakhiba Leire Maduda Government of Manipur Senior Officer CSO gi Mihut Singh Amadi Complainant Kayasu Sarukyaki